Manipur Praja miyam gi apamba matung ina henna chetpa khongfam ama launanaba atubada Special Assembly mifam ama kauragani haina Chief Minister Biren na kokomida thazaba pirakre. Imphal gi telepathy da sakti leiba IED pokhaibada BSF personal ahum asoka panangkre miyam na wakat mifam famduna yaninda bufangokre. AICC Yawang Botaki delegation among us in Falda Tunglakray. Indonaga Santigi Warina Maramoiduna, Manipura Tokliba Charanga Bafibam Yang Singadori. Kokomi Gimiding Makada Indonaga Pes Toki Waroi Sinda Kariyaw Ribagamiam the Kangalu Haina, Tongan Tongan Mama from the Rally Chat Cray, Jackson from Cray. Times of Manipur ki Manipuri pau miyeng tabiri ba mayam punumapu ASHAPRIYA na taram nokchari ngasigi maruba pau sing machakai ni pizari Naga ki waroi shin purakrabasu praja miyam da fong na marik chumba wakai na bagi warol thamdabana lamda masada ohelakliba mipaiba madi tangdu laita da bagi fiba masigi matangda kananaba kokomigi mihut kangbu amaga Chief Minister N Biren amade mahaki cabinet colleague singa ngasi numidang wairam unaduna wari sanakray Manipur Praja miyam gi apambagi matung inna henna chetpa khongfam ama launaba athubada Special Assembly mifam ama Chief Minister na kauragani haina thazaba pirakle haina kokomi gi convener Sunil Karamna paumi singauna ba amada haikre numidang wairam pung 3 minute tara dagi 3 minute tara manga duwai fawba pung ama khara henna kokomi gi mihut singa Manipur gi Chief Minister N Biren ga unaduna wari sanakhiba adugi matangda palladuna kokomi gi convener Sunil Karamna makhatana haikibada Hausik Manipuri oriba fiba masi yamna luba tan fiba masida dola doli naidana laiba kanba haiba wakhalona mangda thamduna paliba lenga kasina mapungoiba thodang lobiyu miyamgi hul khangna lengakna thabak paikhatpra haibadu kokomina yengsingkhigani matang amadi matamgi makha pona makha taba kanba khongjang jangsingadaba leiragasu miyamga taret tara thokna khanaraba tungda khongthang lokhatkani Hausika wainadi miyamga khusamnana kokumina democratic oiba khongjang kayama makhatana dumak leptana changsin khigani haina Sunil Karamna makhata ki media gi dangang pa lerakpa phiba mayam singsina government ki chu preparation tawda yadaba wafam sing lakbana si punamakse ekoi assembly session ama athuba matamda kaurakana sap manaba Manipur Praja miyamna khaliba stand je si lobiyu haiba wafam se ekoi thamami government na special session lama ekoi gi kaurba raba matungda thabak se thamami ba mayam sing je thabak onthorokpra natrag onthoroktabra haiba se kokomina Manipur Praja miyam golunana ngai minarakanda adugi matungina tarakpa thabak thorom kayang kok leba kanana hona matamda madugi satmina ba yaba mayam sing do ekoi miyam golunana amuka na koi Khana Minarakana Tonabagi Pirepse, Sapsaba Lay have said, Kokomiki, Aset Papire, Mamoina, Miam Tamzari. Imphal gi telepathy da ngarang numidang athengbada sakhangdaba singna sakti leiba IED ama pokhai henbada BSF ki personal hum asoka panangkhrei thaudoga si ngarang numidang pung 10 makhai 10 ngapigani 10 makhai khara helakpa duwaida Imphal East ki Porongba Police Station ke manung chanba telepathy Kali Mandir manaki turel mapa lom thangba lambigi nakal da thokibani bom bokhai bagi thaudoga du da soklaba BSF personal hum adudi Patik Chera Agartala dagi SI Lal Kumar Jahi Yankai Manga Apokpa Siri Antram Vijapur Chhattisgarh dagi Constable Koram Mahendra Jahi Kuntra Manga Apokpa Karab Sankar Amade Vilaspur Chhattisgarh dagi Rifleman Santram Jahi Kun Manga Apokpa Jasuram Kawe Makoi ahumok Tripura ki Chamga Kun Suba Border Security Force ki personal singne Hausik na ISBT Kumalampak ta laibane Thagdok thofong dagi fangba pawgi matung ina mafam aduda duty taba Manipur Police ki personal sing amade BSF personal sing na mafam adudagi ithap thaptana lambigi nakalda khana chainaba ma khamdoklam laga tholakpada ikhang khangawdana bom adu pokhairakhibane bom mache na panbadagi BSF personal ahumadu asoka pannankibane khudakta soklaba makhoi ahumak Jenims ta puduna laikanaki bom bokai bagi pau hek fangbaga Imphal East ki makok thongba police official sing changsinaraki loinana थौदोगदुगी मतंगदा थेजिन हुजिन मगी थबक चथकी हम खाली यही देखा तो वहाँ पर थोड़ा ब्लास्ट हुआ वो सिपाही लोग थोड़ा घायल हो गया वो लोग 3 आदमी था और 1 आदमी को थोड़ा लगा है घाव 12 बजने में 5 मिनट बाकी था
Thaudoga sigi matung tarakpada forensic science team nasu ngasi ayuk thaudok thokfamda thizin humjin magi thabak chathakhrei. Nakala maromda thaudoga si thokraba tungda Imphal East District Police na cheksin thorang thabak kankhathrei. Ayuk pung tara aduwaidagi hauduna Imphal East ki additional SP operation TH Krishna Tombi gi mijeng makhada Imphal East commando na soibam lekai citizen club wangkai khuna amadi sobam lekai mari leirakta paksana thiba humbagi thabak chathakhrei. Operation aduda yum changduna leiramba miyoi sing masa masagi saktak che puthokanduna masak khangdokpagi thabak chathakhi aduma puthoidokpa mifami pundi yaukhide nakala moromda miyam leiba mafamda bomb attack chathaduna mipaiba pokhanba amade asokapan na hanbabu yaningda bo phongdoktuna telepathy da miyam na wakan mifam ma chathakhrei कनोने अखोदी चाही खुदिंगी गंगा पूजा तौरी से याम भजन अदुम पांगथोकपनी अदु ngasi हंदक तौरी से अहम बम पोखाइबे से अखोई मतुंगदा सिगुंबा थबक से थोकपीगनु हैना हाइजरीनी Nagage Peace Accord na state asige geographical area da machet ama fawba sokpa yaroi Hiramasida State Congress amadi AICC na chapcha na lepli haina Hanagi Union Minister Jairam Ramesh na phongdokhrei Makna wafam asi ngasi BT Rota laiba Congress Bhavan na pangthokpa pawgi mifam amada phongdokhibani Manipur gi miyam na thengnariba tang tadaba fibam amade North East State singi miyam da fawriba charangnariba kaya sigi matangda AICC gi luchingbi Sonia Gandhi na Yengsina Batarakiba AICC gi awangba thaki delegation ama ngasi Imphal da thunglakhrei Hanagi Union Minister amadi AICC gi General Secretary Mukul Wasnik Hanagi Union Minister of State Jitendra AICC gi Secretary Research Department Ranajit Mukherjee amadi Advocate MD Ali Khan Saba miyoi taruk na saba awangba thaki delegation aduna Imphal da thunglabuga loinana MPCC gi President CLP gi leader yauna party gi luchingba kayaga su interaction tongnakhi Numinini gi khongchata lakliba AICC gi team maduga pawgi mifam amasu pangthokhe team madubu luchingliba Hanagi Union Minister Jairam Ramesh na makataraduna AICC gi luchingbi Sonia Gandhi gi pautak matung ina Manipur yauna North East State singi hojik oiriba fibam kayagi matangda marik chumna khangdoknaba lakpane Citizenship Amendment Bill CAB NRC gi mathakta inau nobo oina achaubo mipainingai oiba wafam amana Naga Peace Accord gi wafam asini Accord asina Manipur yauna Assam Arunachal Pradesh ki masagi leizab fibam da chauna kaiba pirakpa yabagi fibam asigi matangda Congress Party na yamna lumna hakchina lauri Congress Party ki matamda accord kaya inakhiba yanakhiba leikhi adubo accord sing aduna atopa state singi geography da ahongbadi lehenkhide Congress Party na state asigi miyamda thamjari Naga Peace Accord na state asigi lairiba saktamda kaiba pirakadaba lairabadi madugi mayokta chapchana lepkani amade mangdanaba angamba thakta khonagani accord asigi manungda kari yauribage haibasi Manipur Assam amadi Arunachal Pradesh ki Chief Minister Singh Fawba khanghandabasi angakpopoi amaromda BJP na Bharatta CA bill pass tawnana bahona rakliba sigi mayokta su Congress Party na lepkani masida natana NRC gi wafam asisu party asina angamba thakta thengnagani haikhi Farmers are under great distress. Factories are closing. Unemployment is rising. Tax revenues are falling. And Mr. Modi and Mr. Amit Shah want to take the people's mind away from economic issues to NRC and citizenship issues. This is a diversionary tactic. The real issues of the people, jobs, investment, the real issues of farmers, we have seen in Haryana and Maharashtra. This Article 370 and all has not worked because people want jobs, people want investment, people want factories, farmers want better price. That is not happening. So therefore, NRC, Citizenship Amendment, Article 370, all these issues are being raised. We will be going to other northeastern states also, but we began in Manipur today because we know the sentiment of the people of Manipur on the Naga Peace Accord.
MPCC की प्रेसिडेंट M Okendro CLP की लीडर ओइबो बियावना पार्टी की लुचिंग कयासु पाव मिफम सरुक याखी CLP की लीडर ओइबो बिना हाइकिबदा AICC की लुचिंग भी सोनिया गांधी ना स्टेट असिबो असुकी मतिक लुमना लौदुना स्टेट असिगी मियाम की चरांग नरिबा सिगी मतंगदा मयेक सेंगना खंगनबा अवांगबो थाकी डेलीगेशन अमा थाबिरकपसी यामना नुंगाई टीम असिना स्टेट असिगी हौजिक ओइबा लेबाक की फिबम असिगी मतंगदा मरिक चुंबो रिपोर्ट अमा लौगनी सेंटर दा कांग्रेस ना पानबा मतमदा असम अकॉर्ड पंजाब अकॉर्ड मिजोरम अकॉर्ड सिंग इनखिबा मतमदा स्टेट सिंग अदुगी युमथंगनबदा लेबा स्टेट सिंगदा अकाइबा करी सुपीखिदे नागागे पीस अकॉर्ड असी कांग्रेस पार्टी नसु तरामना ओई अदुबो अकॉर्ड असिना स्टेट असिगी फिबमदा काइननबा सिनबसी कांग्रेस पार्टी ना याबा ngamloi मियामनसु याबा ngamloi हौजिक फावबदा सेंटर अमदी एनएशियन आईएम अमदी एनएनपीजीस का यानखिबा वाफम सिंग असी करी करीनो हाइबा मियामदा खंगनदबसी स्टेट असिगी मियामना पामदब वाफम सिंह अदु पिथोखरबरा हाइबसी हंगनिंगाई ओइरे हाइखी टेरिटोरी दा सैक्रिफाइस तौरप तारबदी करी consequences लाकदगे हाइबदुदी गवर्नमेंट ऑफ इंडिया should have to think seriously अखोई द लेरिबा कम्युनिटी सी more than 34 35 different tribe different communities ने अखोई सी ले मुस्लिम लई हिंदू लई ट्राइबल लई क्रिश्चियन लई लोइना मखन सुना लेबनेबा सिदैदबो सिगी बिल सिगी सिदा यावरिबा बिल बॉडी सिदा यावरिबसी बांग्लादेश दा पाकिस्तान दा अफगानिस्तान दा लेबा हिंदू वेरमगदी 2014 की ममांग दा सही तरुक पुलेरमदी पक्का सिटीजन इंडिया की वइबा यागनी अदुगो मुस्लिम वेरमदी संगबा यारोए सिबो एंटी कॉन्स्टिट्यूशन नतबरा बसेवा वी शुड हैव टू बी फाइट tot and then parliament da inaw naw na mu bill si putro kanda da masi akhoi masi totally against this cap sigi bill se layena ai sumaina thamjage अमरोमदा थांगमाइबन इम्प्रूवमेंट क्लब TIC अमदी थांगमाइबन अवांग मैष्नाम लेकाइना सिंदुना इंडोनागा पेस्टॉक की मतंगदा चेक्सन मिफममा ngasi लीला सिंह खोंगनांग खोंगदा फमख्रे मिफम अदुदा सरुग याकिबा कोखोमीगी कोऑर्डिनेटर सुनील करामना लेबाक कन्नना बहोतनाबदा लमदमसिदा खुंदामिनरिबा तोंगान तोंगान बफुरुप सिंगना राजनीति की खेनबा थमदना चंगसिलिबा खोंजंग असिदा सरुक याबियो अक्टोबर 18 दा चही 19 चुपना सानरकपा नागा शांतिगी वारी असिदा मणिपुर की ngamkhai सोकपा याबा वाफम यावरमगद्रा हाइबगी चिंगनबा लेबना नवंबर 3 फावबगी मनुंगदा एग्रीमेंट अदुदा करी यावरिबगे हाइबदु मियाम पुमनमक्ता खंगलु हाइबा यावना वाफम कया फोंदोखी डिमांड की मतंग नसो से होम आमिनी साना काइना अखोई स्टेक होल्डर तानगनी खोनगनी हाइबा वाफम सिंगजे लोशन की पोट अमबो स्टेक होल्डर अमुक ताननी हाइबसे वेरी कंफ्यूज अम थोले मरमदी करिगुम करिमते सोक्ते हाइरम तारगदी स्टेक होल्डर तानरम दबसु याबनी अदोपो करिगुम खरा यावना सोमगा दबई वाफम मन लेबदना मरम kana मणिपुर की स्टेक होल्डर लोरबसु लोइना तानरबन मरमदना हाइरिबा सोकपा यावरमगसु ngasi दगेना साइन से फाइनली एग्रीमेंट तो मुक थाद्रिंगदा सोई थाद्रिंगदा अखोई हंदोकपियु हाइबसे सब सब वाफम मा मियामना गवर्नमेंट ऑफ इंडिया मणिपुर गवर्नमेंट अखोई सब मैसेज अमा पिजबने ngasi की लैंगाकता मपांगन मा की डिग्निटी हाबनबगी दमकता मा की पावर से पीनबगी दमकता वखन छोंदम यादे हाइबगी पावर से पीरकाना गवर्नमेंट ऑफ इंडिया तकनबदा पंगल ओइनेबदा संक्शन जरिबा मणिपुर मियामदा अमुकन खोंजंग लोइसिंगबो अखोई की अदुम अमुकना ओन तैनबा यामना अदुगुंबा तायोनबो वाफम खर थमजलकना मणिपुर मियामदा दमका तवो मानबो वाफम से मसी एज ए चीफ मिनिस्टर अमोइना मापीबा पावना हाइबम थोकते यामना इमोशनल ओइबम थोकते मणिपुर की ngamkhai काइबा यारोय हाइना कोकोमीना चंगसिलकपा खोंजंगी मखा तारकपो ओइना ngasi thangmaiban akoibada checks in maira khongchat chatkhre the North Imphal Youth Orient Club NIYOC thangmaiban na sinduna chatkiba khongchat aduda Manipur gi ngamkhai kaiba yaroi chingtam anigi nungsinabagi mari thadatpa yaroi Manipur imana yai fare haiba kholaw kaya su lauki amaromda chingmairong gi akoibada su CSWA chingmairong na sinduna checks in maira khongchat chatkhi Ao. Lu Rani. Mamai tangan piro. Mamai oh. Kokomina changsilakpa khongjanggi sarukomoina ngasisu
All Manipur Mini Water Tankers Association asinduna NHNIM amadi India government ani gi marakta purakiba waroi sinna Manipur gi ngamkhaida kaihalakpa yaroi haiduna tankers singi oiba rally ama chatkhre. Rally adu Khurai Tourism laikai digi horaga Haikur Makhong Popular Crossing Lamlong Ayangpali Kongba Singjamai Kwakaithal Tera Bazar Lamphel Sana Kaithel Chingmairong Lamlong Fauduna Laklaga Somarendra Napakta Lanthungfam oiki. इरमदम मणिपुर से मचे तारक तारगदी अखोगी कोकोमी की तौमी सिंगना लखलकपा खोंथांग खुदिमक्ता अखोइसु सरुक यागनी थवाय हक्चांग यावना अमदी थवायना पंथा पीरबसु पीगनी हायना अखोई लेप्चरगा अखोई खोंसानबगीदमक्ता सिगुंबा थवरांग से पाखेचबन Indo-Naga Peace Talk ki waroisina Manipur gi apunbagi saktamda kaihanba yaroi haina Kokomina changsilakpa khongjanggi saruka moina ngasi Social Welfare Educational and Cultural Association WODO WCHYC SBYC na sinduna Imphal ki thiam konjilda checksin me fama mafamkhre checksin me famadu da thiam konjin ge koibada tariba khulsing maru oina Funan Maring Waithau Chiru Saman Tangkhul amasung Saijin Palaki Mairapaibi amadi miyamna sarukya kibaga loinana divide and rule policy tawganu Indiana Manipur thugaiganu waroi sin purau wakai purakanu Manipur gi integrity kaiba yaroi haina thaba placard sing sizinaki Jackson mefamadu ga mari leinana SWAECA gi General Secretary Chanam Sanayaimana Ipai pugi matamdagi amata oina nungsi chanana himinariba furup singi apunbagi saktam thugaina bahonarakpa amade Manipur gi territorial integrity da singnarakpa khudingmak punna thengna minarsi haiki Amaromda Saman Tangkhul Village ki Secretary Angam Saman Tangkhul na NHNIM amasung India government na Manipur gi apunbagi saktam thugaiba yaroi Kokomina changsilapa khongjang khudingmakta mapung fana sagotkani haiki Nang santi wari sanabasida akhoi gi ani thongba result ama lakpada akhoi madugi mayokta akhoi gi Manipur gi apun saktam da sinar ko khuding akhoi mayok punna lemina duna mayong inana si haiba atugi pandam da akhoi hairiba wakan family je phamjabani लाइरेबा नुसिंदरबा सक्तम से कायबा तारलबदी अखोइना मदुदा तुमिला लिथुपंग मोय अखोइ कोकोमिना सतरक थब खुदिमबा मतुंग इनेरगा अखोइ सपोर्ट तगुनी Mayai Kaba Nisadagi Laptuna Sana Konabada Ahenba Midyang Changlasi Haina Langthabal Kendra Gemele Suoriba Captain PD Minister Karam Shamna Fungdokre Wafamase Minister Nangasi Chazing Awang Laikai the Nauna Saba Badminton Court Amadi Badminton Association Gi Office Sama Miam the Kusana Bagitaram the Fungdokibane Lelong Chazing Awang Laikai Badminton Association Amadi 20/29 Development Committee Chazing Awang Laikai Nasinduna Pangtopa Thoramaduda Development Committee Gi President Y Hemendro Lelong Nagar Municipal Council ge Chairperson L Lalmane, Ward number 3 ge Councilor P Gita, LJP Langthabal ge President L Biren Yauna, Masaknaiba Miyoi kya susarukya ki. MLA ge Local Area Development Fund ge Makada Saba Badminton Court Fencing amade, Lelong Chazing Awang Laikai Badminton Association ge Office atu, Miyam da Khusina Bagaloinana, Minister Karam Shamna Makatana Haiki. Ngasidi Langthabal Kendra Yamna Kumang Chausin ba Kendra mo oide, Sana Khona bagi lamda, Ahenba Midyang Changduna, Nasidi Kendra Sigi Mafam Kayada, Asigumba Badminton Sanafam Kaya Semgatle. Masina Kendra Sigi Naharol Kayabu, Afabalambida Purakpada, Achawomating Oiragani. Kendra gi Chakot Kongtang Paikatpada Punging Tawatsi. Aigi Haibawakalon Tadok Labade, Chaukat Maikaida Hena Kumang Chausin Bangamgani. Handak State Sigi Miam gi Tamoida Charang Naba Madiching Nabakaya Sinamara Moiduna, Poche Kaya Lay Siliba Sitowigano. Amaromda oil pump singda thau fanglaroi haina miyam nami paiba poknari badu aran bani haiki tamda community hall khak saraga nong phadok chakcha hija nabana tragana kaima function ama tawbagi importance to the gidi ojek hall sida sanaroi kaya adi badminton khangde any play sanaba yaba indoor gi oiba potsing sanarapa kanda ojek drugs na attack tawrei ba Manipur gi habul sing si Adi madudagi nanthok nanabi achobo maram ama khangi haiba wakalonu da thajaba thamaga si badminton hall si orakbani Manipuri film industry da chawna mayong yaram labi miyamna abo pisakhaina khangnaribi laishram ningol laurembam ombi pisak debi masagi anaba amadagi ngasi nungthil pung mari rom tarak paduwaida wangkhai purana rasbari da leiba masagi umda laikhidrei
Matam kayagi mamangdagi Manipur film gi lamda tanatana teleplay drama na chingba lam kayada su saknairabi actress abok pisakna henglingai matamda mayong yarambata natana artpu awangba thakta thangatna bokhonabada achobo mating panglame masagi chahi marifut tarama taret sur ngapigani mauda taret suraba abokasi englup lising amaga chamapan kulhumdoi gi November gi kunmathoida Laishram Julon Singh amadi Chandani Devi gi ahum subi iton tonri machanupi oina fangzaki mahakna chahi taret khakta ngai ngaida lava kusa kauba dramada kusa saduna art ki lamdai han hanbo oina khongda rakhibani mahakna ngallingai matamda celluloid film Maya Fagi macha aroiba natte thawan michakna ken kibada na chingba maming leiraba film kayada achauba role kaya lauramki mahakna pungsi chenjel loikibada Manipur film gi lamda achauba hoba ma soidana lehoragani June 19 की थौदोक्ता मणिपुर की इंटीग्रिटी कन्नना बखोनबदा थवाइना पोंता पीख्रबा 19 की मफमदा कोऑर्डिनेटिंग बॉडी खुराई अमदी अकोइबदा लेबा क्लब अमदी मरा पाइबी सिंह खुसमनरगा खुराई अहोंग पुंगदा मैरा अमदी लैसु कटख्रे हौजिक मणिपुर की इंटीग्रिटी दा सिंगनरकपा मतम असिदा अखोइ 19 की मनुंगदा खुराई प्रजाना लेपली हाइबा उटपा ओइना ngasi gi मैरा अमदी हाइलै कटलिबनी हाइना कोऑर्डिनेटिंग खुराई की चेयरमैन लैतानतेम बिनोइना फोंदोरखी ꯃꯛꯇ ꯃꯅꯤꯄꯨꯔꯒꯤ ꯀꯩꯅꯣ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯀꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯂꯩꯈꯤꯗ꯭ꯔꯕ ꯀꯥꯡꯕꯨꯁꯤꯡꯁꯤꯒꯤ ꯈꯨꯕꯝꯁꯤꯗ ꯑꯩꯈꯣꯏ ꯂꯩ ꯈꯔꯗꯪ ꯀꯦꯟꯗꯜ ꯑꯃꯇꯪ ꯀꯠꯆꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯣ ꯑꯩꯈꯣꯏ ꯐꯪꯗ꯭ꯔꯦ ꯑꯗꯨꯅ ꯉꯁꯤ ꯑꯁꯤ ꯈꯨꯔꯥꯏ ꯑꯍꯣꯡꯄꯨꯡꯁꯤꯗ ꯃꯈꯣꯏꯒꯤ ꯊꯋꯥꯏꯕꯨ ꯑꯃꯨꯛ ꯍꯟꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯑꯣꯏꯔꯛꯂꯤꯕ ꯏꯟꯇꯤꯒ꯭ꯔꯤꯇꯤꯒꯤ ꯋꯥꯊꯣꯛꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯈꯣꯏꯕꯨ ꯄꯨꯁꯤꯟꯖꯔꯒ ꯃꯈꯣꯏꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯂꯦꯞꯂꯤ ꯍꯥꯏꯕꯗꯣ ꯈꯪꯍꯟꯖꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯑꯁꯤꯒꯨꯝꯕ ꯂꯩ ꯀꯠꯄ ꯀꯦꯟꯗꯜ ꯑꯃꯃꯝ ꯀꯠꯆꯕꯒꯤ ꯊꯧꯔꯝ ꯑꯁꯦ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯆꯕꯅꯤ पाउगी मरथना ते ब्रेक अमा लौजरी लुहोंबगी फर्नीचर सेट का लोइनना स्टाइल एंड स्टाइल अमदी लोकल अलमीरा फंगबिरगनी फर्नीचर सेट अमा लैबदा फियान अमा लेमना हपचरी लोइनना निंगोल चाकौबगी अखनबो ऑफर सु पिजरी बेड डाइनिंग टेबल ऑफिस टेबल सोफा अलमीरा फ्रिज असिना चिंग खुदिमक फंगबिरगनी ngasimak lengsin biro स्टील डेकोर सगोल बंतेरा अखामलिकाई इम्फाल मणिपुर कॉन्टैक्ट नंबर 9612167042 नत्रगा 8794714511 ब्रेक की मतुंग दा मयाम तराम नोकचरी मखादा पाउ पिजरी नाकल अमरोमदा कोकोमीगी खोंजंग सगलदुना इंडोनागा पिस्टॉक की मनुंगदा करी याउरी मियामदा खंगलु हाइना बिष्णुपुर टू इम्फाल टाटा मैजिक एंड बेन ऑनर्स एंड ड्राइवर्स एसोसिएशन एसिंदुना बिष्णुपुर मनिंग लेकाइदगी नंबोल चिंगमांग फाउबा टाटा मैजिक सिंगयोइबा रैली अमा चटख्रे खोंगचरदुदा सरुग्याखिबा सिंगना मणिपुर की सक्तम कायबे यारोय लॉन्ग लिव मणिपुर हाइबा खोलाव कया लाउखी रैली अदु बिष्णुपुर मनिंग लेकाइदगी हौरगा ओइनाम कैथेलदा लंगथुंगफम ओइखी Ujik mayam na khangan dana thami basi aroi bap mogi final accord ado la bani na majik mayam na khangan biro loina na masina Manipugi integrity da Manipugi film da sol ba taragadi madu akoi thawai hakchang yaunai akoi yajaning de aduga loina na hojik leiriba Manipugi kokomi na changsil leiba Manipugi integrity kaiba yaro haibagi khongjang achida akoi Sharuk Yazabo in Amazon Pangjabo in our Nasi really a Sipanduk Jabani. Kokomigi meeting Makada Coordinating Committee Jiribam on Manipur Integrity COCOGMI Jiribam Nasinduna Hilgat Bidyanagar Lakhipur Chandrapur Kamranga Amasung Kamranga Muslim Gi Ima Singna Kusamnaduna India government amadi Nagaland gi lalhulu kharaga wari sanari basida Manipur gi apunbagi saktam amadi Manipur gi lam sokpa yaroi haiba checks in mifamama ngasi jiribam gi Kamranga da leiba lamlong kaithel da famkre miyam gi oiba checks in mifamadu da sarugya kiba COCOGMI gi coordinator Y Sanjeev Singh na Indonaga pestock ki waroi sin adugi manungda kari yauri bagi haibadu miyam da khangandana thamle Amasung India government na su hariba wari sanabasida Manipur gi interest da sokpa yaba wafam amata yaude haina Palli adubu waroi sinasigi manungda kari yauri bage haibadu kari gidama closinduna thamlibano haibasi miyam gi achowa wahang ama oiribani haiki amaromda kari gumba pestock asida Manipur gi apunbagi saktamda sokpa yaba wafam yauramba taragadi haukiba chahi lising ani supna amada thokiba June 19 gi thodoktage hena chawba mai haulang pokama tholakani amadi imalaiba kidamak thawaina pontha pirabasu pigani haina makhataki Manipur gi kari gumba sokpa yaba kari gumba yawma taragadi hena haukiba 2001 thokiba 18 June dagi hena
ꯑꯩꯈꯣꯏꯒꯤ ꯑꯊꯧꯕꯁꯤꯡꯅ ꯄꯥꯝꯖꯔꯝꯕ ꯏꯔꯝꯗꯝꯁꯤ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯊꯋꯥꯏꯅ ꯄꯣꯟꯗꯥ ꯄꯤꯕꯒꯨꯝꯅ ꯑꯗꯨꯒꯨꯝꯂꯕ ꯃꯈꯣꯏꯒꯤ ꯇꯨꯡ ꯏꯜꯂꯛꯀꯗꯕ ꯃꯄꯥꯔꯤ ꯀꯌꯥ ꯂꯩꯔꯤ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗ ꯂꯩꯔꯤ ꯍꯥꯏꯕꯁꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅꯁꯨ ꯃꯁꯤ ꯈꯪꯒꯗꯕꯅꯤ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯁꯤꯒꯨꯝꯕ ꯂꯩꯔꯤꯕ ꯉꯁꯤ ꯑꯩꯈꯣꯏꯅ ꯆꯦꯛꯁꯤꯟ ꯃꯤꯐꯝ ꯐꯝꯂꯤꯕꯁꯦ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯂꯝꯗꯝꯁꯤꯗ ꯂꯩꯔꯤꯕ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯅ ꯂꯩꯔꯤꯕ ꯖꯥꯇꯤ ꯈꯨꯗꯤꯡꯃꯛꯅ ꯄꯨꯟꯁꯤꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯑꯩꯈꯣꯏꯅ ꯇꯨꯃꯤꯟ ꯂꯩꯁꯤꯟꯕ ꯌꯥꯗ꯭ꯔꯦ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯤꯀꯨꯞ ꯅꯥꯎꯁꯤꯡꯅ ꯍꯧꯖꯤꯛ ꯂꯩꯕ ꯃꯊꯧ ꯇꯥꯏ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯤꯌꯥꯝꯅ ꯄꯥꯝꯕꯁꯤꯒꯤ ꯑꯣꯟꯅ ꯇꯩꯅꯕ ꯀꯩꯒꯨꯝꯕ ꯊꯣꯛꯂꯛꯄ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯔꯒꯁꯨ ꯄꯤꯔꯅꯤ ꯍꯥꯏꯕꯒꯤ ꯄꯥꯟꯗꯝꯗꯅꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯀꯣꯀꯣꯖꯤꯃꯤꯅ ꯁꯤꯟꯖꯔꯀꯥꯟꯗ ꯖꯤꯔꯤꯕꯥꯝꯗꯁꯨ ꯉꯁꯤ ꯑꯩꯈꯣꯏꯅ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯖꯔꯤꯕꯁꯤ ngasi Jackson mifam aduda Kanglup naiba thausil yaroi Indiana Manipur thugaigano waroi sin pura u wakai purakano Nation IM gi waroi sin purakpada Manipur soktana loisillu haina thaba placard sing seasonaki amaromda Imphal East ki manung chanba thiam konjil da su maika idom gi miyamna Jackson mifam famke Koko migi khongjang sagoladuna Unity Kurai haina mingthonba WhatsApp group ki thomi singnasu Kurai kongpal thongkhongda Jackson mifam famke Unity Kurai WhatsApp group na Kokomigi ihobu sokotpoina Kurai kongpal thongkhongda Jackson mifam famjari masigi wan tokti ngasi tangdu laita draba Manipur gi situation asibu amutangdi tangdu laita ba oiba phangnabagi damta support toboina akoi WhatsApp group ki member singna amata oina Jackson mifam asida saru yaminajari All Kiamgai Nupi Chowkhat Thorang Lup Amadi KYPC Kiamgai Haibong Mangkhong Nasu Kokomigi Khongjang Sagoladuna Nagagi Waroishin Purakpada Manipur gi apunbagi saktam hiram amatada kaihanba yaroi haina Kiamgai Community Hall da Jackson mifam famke Kainau apunba Maira Paibi Kainau Ayokpa Women Society nasu Kokomigi Khongjang Sagatuna ngasi Kainau Kaithel da wakan mifam chathaki wakan mifam aduda chingmi tammi amatane India government amasung Nation IM manigi marakta yanaki ba wafam miyam da khanghalu Manipur gi apunbagi saktam kaiba yaroi haina thaba placard kaya seasonaki wakat mifam chathafamda miyam gi meeting pangthoknaba mic pangkhatuna sem saba ubada district police team ama laktuna mic sing adu lokhatke adubu wakat mifam adudadi akaiba pikide India government amadi Nation IM gi santi wari gi waroishin purakpada Manipur gi saktam kaiba yaba wafam yawhallabade ahum suba nupi lal thoknaba batan tawbuga chaf managani haina Thobal Kaithel fambi singi luchingbi amana phongdokre Kokomi gi meeting makada mahairoi lup amadi Thobal Kaithel fambi apunba mathak makhana sinduna ngasi Thobal bazar da Jackson mifam ama famla batungda khonchal ama chaklaga Deputy Commissioner Thobal da memorandum pisinki Security personnel sing amadi khongjang changsiliba singi marakta naihak mukna bathoki adumaku asoka pambi yaukide ngasigi khongjang aduga mari lena ahum suba nupiral thoknaba India government amadi Nation IM mani nasingi gano chathariba santi gi wari gi waroishin purakpada khudingmakna sogatle adumaku mai horol dagi hauna nungsi chanana leimineраклaba furup sing ikheng tanana basilaklabadi tumina lethokpa ngamloi iramdam gi damakta kana amatana siba kiroi haina phundoki Male dudu kha changjang gi jesigi Kokomi gi meeting makada Yaripok apunba na susinduna ngasi Yaripok bazarda Jackson mifam famkre Jackson mifam aduda sarugya kibi lamjing maira lup Thobal district advisor Chongtham Uttarani Devi na hai India government na makhoi gi khudongcha na balambi thibada Manipur bo machet pithorakpagi thawong asi yabangam loi Manipur gi chief minister nai khoi bu khamjin na bokhona bagi mahutta iramdam kalhauna ba khona si haibu wafam thamlakhi amaromda Kokomi gi meeting makada Andro Bazar Andro Machingpat Kaithel Andro Mayai Laikai Kaithel dasu Jackson mifam famduna khongjang changsinki Ya government oiro Manipur government oiro atopa lamgi handshake tawnaba matamda machet pithokna Manipur loire se khoi kana hana khangdana leidage khoi na hallore basu masida thawai thaba kijade aduna handaki wari sabase Kokomi na date 4 da deadline ama piri base chief minister na miyam da khangan bigada bani aduga loina na aikoina chief minister busu thawna hapchabaga loina mogi matungda aikoi leijari asima sumoi kaugiganu
Kokomina changsilakpa khongjang saugalatuna LYDC Lukar KYDC Kiam HYDC Haurang Kairel amadi LSC Leitong na punna sinduna Haurang dasu Jackson wakan mifam famkray lamdamadom gi yamlaba miyamna wakan mifam aduda saruk yaduna Manipur kai helakpa yabagi mayokta kholau kaya sulauki Assam Rifles na more lambidagi heroin powder ga konana miyoy mafare Technopol Battalion ki tarani thoi suba Assam Rifles na ngasinung telpong mari makhairom taba matamda Imphal more lambi ge khodeng thabida leiba Assam Rifles ki check posta more rom dagi tholakpa gari sing check tawbada heroin powder packet taramapan yorom badagi miyoy ama faki farba miyoy edudi MD Fakur Chai chahi kuntaret apokpa laikhidraba MD Najir Ahmad Kawi Thobal district ki sangayumpam Mairen khundagi ni hairi farba heroin powder adu punna gram chaniga kulhumdoini farba miyoy edu more police station le sinakre Patriotic Writers Forum Manipur gi meeting makada forum asigi Guwahati branch Assam na sinduna ngasi Guwahati da leiba hotel kalpada Guwahati Silong Hozai Kasar amadi Manipur gi ningol sing chakaukre nat ki oba fizul setuna ningol kayana thoramadu de sarukya ki ningol singna mabung maupa oiba singi damak ngamjaba haira puraktuna khudol tamki Patriotic Writers Forum Assam ki Secretary Raju Maibamna Guwahati da ihan hanbo ina ningol chakau bagi thoramase kumja lisingani tara tarukta forum asigi hanba mapo kumun thoranga mari lenana hodoki ngasigi thoram asina sagai tinadraba lam lapna leinariba iche ichal singna mabung mapo oiba singi marakta hena nungsinaba mu purakani thajai haiki forum gi president thaunaujam shyamna Guwahati da khundariba maitai chilinau singna nat ki oiba thoram sing toina pangthok pangamnade asigumba ningol chakau bagi thoram asina aikhoi masel punsinaba honabada chauna mateng panglagani haina phongdoki Diwali kumhai loikraba matung leibaki konung Delhi da pollution na maram moiraga akoibagi nuksiki phibam phattabagi chang hengalakre amade phibam asigi yenglaga Delhi government na lambida gari number oath even gi matungina nongma kalaga nongma chelhanbagi thorang adu amuk hayengdagi chatnaba hawhalaba yai haire Delhi da leiba mahailoi sangsing November manga fawlon gani ngarang air quality index 407 da leirambadagi ngasi 625 yoki Mayek sengna uba ngamdabana lambi chathok chasinda amadi flight paibada khudong chadaba machauna piki Laibaki mafam kayadagi lakpa kala amadi saitya bu pamjaba singbu khudong chaba piriba Mari suba saitya ASHAPRIYA ngasi Delhi gi Indira Gandhi National Center for Arts saloisin kani numit humni chatharakiba literature festival asida ngasi ngasimak art amadi literature gi Thaudang haibasida wangangloi chahum henbana sarukyaduna session chamarom pangthoki makoi singe manungda Prasun Joshi Imtiaz Ali Anand L Prem Chopra Saurabh Sukla Chetan Bhagat na chingbasu sarukyaki Salai Holdings Private Limited ki mathakta chathariba police ki investigation asi hek loibaga mausagum regular Salai finance ta transaction makhatana tawkhigani Shareholder amadi investor singna mipai biganu haina company asigi vice chairman Narengbam Biswajit na phongdokhrei wafam asi ngarang paumi singa unaba amada phongdokhibani vice chairman Biswajit na makha taraduna Salai gi board of directors ki warepna company asigi chairman oiramba Narengbam Samarjit pu board of directors ki list gi lokthokhrabani masigi mathakta police ki investigation asida cooperation pinanaba mari leinaba che chang khudimak mari leinaba singda pisinkrabani Investigation chatharingai manungda transaction tawba yadabana matam kharagi oina lepchabani Investigation loiraba matung mahausagum company asigi thabak thoram sing mapung fana chathagani maramaduna waraba suwana miyamna matam kharadang pungning fathana leibiduna salaibu mating pangbiyu haiki Tijan bagi marum asidadi aikoi na dum lok tijan bagi process sama leibanina adugumba transaction ase koi tawba yadabanina aikoi adugumba gi matam khara Nyam the question transaction to zero haina koi adugi porsi thamjabani aikoina masigi tijan khongjan bagi asigi thabagasi mapung phana loiro matungda amadi koi gi restructure gi course aten matam matungda thom matam de loiro matungda aikoi myamga nahona myam apamba aningbado aikoi thumanjagani hanagumna aikoi makhal makha gi tawroba koi normal transaction punamak aikoi chapchana aikoi mapung phana aikoi tawjagani Paugi marthana te break amamuk lominasi Luan Aruna Khat Tang Mai Nei La Mai Adventist Youth Federation West Circle Tuang Youth Camp Hai December 16 to 19 2019
Namduanjang National Highway 37 None District Kailuangai Khau Adventist Youth Kagwai Guang Kariunu Khang Leaders Guairui Samda Lobam The Chabuan Panti Akhatna Sumai Lung Khau Nailana Ring Swang Mai Gai Cham Kadam La Cham Khang Guang Lau Diu Khang Tithai Special Ningol Chakuba and Diwali offers. 10% discount on labor charge. 5% discount on spare parts for Hyundai cars only. Benefits on purchase of 4 Michelin tires. Free alignment, free balancing, free nitrogen, free removing and refitting. 3 years warranty on all tires. For more details, please visit SM Motors Airport Road, Ghari, near Comprehensive Concept School, Imphal, or contact us at 9366 508 258. Break matungda makadaba pau pizari. Thaubal district ki manung chatba khongzom langa thelda ngasi numidang Manipur ge punbagi saktam kai be yaroi haiduna mairagi khongchadama chatkhre. District Police Commando Bishnupurna ngasi Tronglaubi maning lekaida achara wok check tawada nupa ama kani kilo mariga konana fare. Farba miyo yedugi mameng Tonglun Kipgen kawe chahi yangkhaini toy sure apokpage mameng laikhidraba Thangkholen Kipgen kawe Molfai tampa khondagi ni haire. Mayai Kaba Chinjak Napiba Mangzaba Haibagi Hiramda Chatarakpa Awareness Program ngasi Manipur Police Training Center Pangai Deloition Kray. Punna trainee Chatred Humfutara Humdoina Sarukyaduna Pangtokiba Awareness Program Loisinbagi Toromaduda AK Jaljit Assistant Director MPTC Pangai W Basu Singh SP NAF Su Sarukyaki. Lakliba Tang Manga Dagi Hoduna Tang Tara Mari Fauba Lamboy Kongnang Kongda Leiba Manipur Trade and Expo Center the Pangtokadariba Manitex Fair Gimangoinana ngasi Ayuk Department of Textile Commerce and Industry Government of Manipur Sinduna Nauremthong Laishram Leirak Machindagi Lamboy Kongnang Kong Fauba Cleanliness Drive Mapangtokre Toromaduga Mari Lenana Textiles Commerce and Industry Minister TH Bishwazitna Manipur asi Khud Haiba Khud Haibi Kaya Lei Lamdamasigi Summit Loan Amadi Sel Thungi Fibam Fagan Hanabagi Pandamda Laingak na Lokalakpa Thausilamagi Makada Manitex Fair asi Pangtokpani Nakalomaromda Tang Manga Dagi Hogodoriba Mela Sigamari Lena Mapungiba Thoram Pangtokpam Oigadoriba Lamboy Kongnang Kong Taba Lambi Nakalasi Lulana Thamnabagi Damak Nasigi Lamtu Sengbagi Thoramasi Pangtokpani Haiki. Social service Toribus, Tuan Fashion Giro, Tuan Ba, Pugil Loop Singi, Miami moment of Wasiam, Ubire, Adana, Suma Punamak Quena, Matam Kudamaki Wena, Sakanama, Navahonare Harakanda, Equena, Punamak Apava, Manipuram Semba, Apava, Harama, Semba, Equena, Messiasm of Pinning Baduga, Apunamaki, Apuna, Honamina Baduga, Punamaki, Involvement Changi, Aduga Punamak, Honorable Matamda, Equena, my papa, Mani Habagi, Masingumba, Messias Equena, Singasita or Habasina, Loi Parani Habanataba, Adu. Pung Kudimakta, Akogi awareness at the Kangam the music to Kanaba Hadana, Ronin print media is in Nausinga, tied up to Harakanda, going a CJ Pantuk 7. Police ka duty chop manana taurobasu sentok nemba yum kaining thizana lezadaba Village Defense Force BDF personal singda ngasi Imphalis ki SP Jogesh Chandra Hovizamna tin shit amadi yum kai sananaba tengbang polam sing khusina khrei SP Imphalis ki office ta pangthokiba chamba thoromaduda BDF singna SP gi mamal naidraba tengbang adugi thagat poloinana SP dei kai khumna bodki Kairang maning laikai da leiba Popular Union Club na sinduna ngasi laikai asigi ningol chak kaubagi thorama pangthokhrei laikai asigi community hall da pangthokiba thoramaduga mari lenana Popular Union Club ki secretary General Chingambam Gaskanna phongdokiba da Pangthokliba thoromasina laikai asidagi haukiba ningol kaya amukhana unabagi tanja du piragani yom da ningol chakoba matamdadi yumgi mabung mokwa natana atopa hauminarakpa kaya thengnabagi matam fangde adumakpo ngasigi thoromasidadi makhoi masel harau thengnaduna pukmen pauminabagi khudong chaba du piragani haiki Sidagi kilometer nipu yangkai mathakta hena lapa pamda yum panaba yauri anakpada yauri madu mayamdugi bagi khudong chaba ma thengnanabagi amu akhoina sinjaji na club ki leibiriba advisor sing president sing member sing na koi khana jabadagi ningon jingi oiba khudol ama oina akoi masigi adaki
2019 गी November 3 masida oina pangthoklajina akoina khanaraga akoi pangthokchabani reunion gi type ta ko saina tobi base it's very exciting aduga yamna su nungai ba phawe sigi moment ji ta senai kanda ai makna singe natraga personal oina sin bangam gadaba natte haijani Chanu Associate Kaital Express Duality Florence Samadi Highlight Creation gi senthang makada Manipur Students Association Delhi na sinduna Nifunipa Laksuba Fresher Social Gathering arang New Delhi da pangthokrai Tharamadu gi nunggi oba warol piraduna Masat ki Vice President Javed na Delhi da nauna lairik tamba changlakliba mahairoi singna Masat na khunai gi damak changsilakpa thabak thoram singda saruk yabada natana makoi na tamliba lam singda su puning changma mathau tai Mahairoi amagi punsida khunai gi oba thabak thoram singda su saruk yabagi tangai fadaba kaya lai Aikoina tamliba mahai masing asidagi afaba wakhalon putoktuna khunai asida thokliba thogdo wa thok sing asi thengnana ba khona gadabani haiki Hauriba iho then lauriba kholau mayamasi without any reason launate they have their genuine reasons so decentralized oiba developmental process adomna akoi changsinsi Thauramaduda Mr. Fresher, Miss Fresher amadi Best Attire Male amadi Female gi mingthol fangkraba mahairoi singda iramda Manipur da puthok chaba polam sing khudoloina piduna puning thawatki Nauria pakhang lakpa kendra ge MLA Subhas Chandra na phongdokiba wafam pakthok chawthok tringaida sangai proto leiba Janet Academy amadi MDS matta lalle haizagadabani haina All Manipur Muslim United Clubs Organization Amuko gi General Secretary na thadorokpa cherol mana hairi cherol asina makha taraklibade Manipur da khakta natana India pumbagi oina education sector da thoidok hendokna mai purakhraba amade academy asige singthaningai oiraba thabak thoram kayabu masakhangbo oina Delhi da pangthokiba Republic Day gi thoram da school asige principal amade India gi oina makok oikraba Ismat Puikai khumnabu lakhibane masida MLA Subhas Chandrana UNACO school da pangthokpa thoram amada Janet Academy amadi MD Ismat ki mingcha thiba yabu wafam kaya phongdokibadu amukona hakchina lawe amukona MLA gi mathakta lamdam asida leriba civil society organization singi mifam kauduna akan ba khongjang changsindringaida numit mangani gi manungda sengdorakadabane karigumba sengdoraktaba tarabadi Manipur gi chief minister education minister amadi governor da waka cherol pisinbaga loinana MLA gi mathakta posture campaign fawbo chathaduna MLA gi luzadaba wangang Bharat Sin bathungna khangangani hairi Aikoi lairik tamsi aikoi tungi tinjang kaijing daba mahiroi oisi haibagi pandamda Youth and Students Welfare Club Sabung Khokna tha ahum leiraga pangthokpa class 1 dagi 5 fawbu da leiba Sabung Khok amadi Sabung Khok khunau da leiba mahiroi singi ahum lok suba aroiba mock test ngasi ima sobam lairembi sanglen da pangthokre makok mathang taraba mahiroi singda tha sigi mapanda pangthokadoriba club asigi mapu kumon thoramda manamathum sing khusinaragani Ethnic Community Development Organization IPSA amadi Noya Bazar Maitai Lekai na sinduna Reception and Cultural Exchange Program ama ngarang Silent ki Noya Bazar da pangthokre Organization Ekdogi Executive Ujaiba Organization amasung Manipur ki Simla Municipal Corporation na state asigi mapandagi lakpa gari singdagi green tax lobage yaba pibinaba lengakta haizakre scheme asigi makada topa state singda register toba gari singna city manungda changbada green tax asi chanarabadi chaurakna lupa crore 12 dagi 15 fawba state takana ba pibangamgani scheme asigi makada achauba gari singi oina lupa chahum khara pikthaba 4 wheeler singi oina lupa chani aduga 2 wheeler singi oina lupa yankhai lawgadoribani haina Corporation asigi mayor kusam sadrina phongdokhi mahakna makha taraduna kanagumba green tax thi daba miyoi sing yauraklabadi makhoi bu hana wakhal tahanna honagani madugi matungda su thi daba thoklabadi penalty oina lupa lising ani thiangani loinana green tax asi tungan ba parking hotel amadi online ki khuthangda thibagi khudong chaba pigani aduga tax asi amuk thi khibaduna chayolama chanagani haiki nakalamoromda travel agent ama oina Naren Kauba miyoi amana hai Corporation asina lawrakliba khongthang asina lenga ki semilon fagarhan badasu achawu mating oigani masina parking lot amadi lamkoiba singi pungning chingsinaba chakwa thorang kaya paikhat badasu mating oiragani haina phongdokhi hauzik amok sanamagi pau
District Football Association Moirangna Sinduna Chathariba Hanba El Kerani Memorial First Division Football League Lisingani Taramapanda ngasi Amofa AC na 11 star bu Panjilama Sinoda Maithiba Pikre aduga FC Kumbina City FC bu Panjilama Sinoda Maithiba Piki Tasigi Nipandagi Tarafoba Gujarat ki Badodara Pangthokadoriba Kunmathoirak Suba All India Tennis Volleyball Championship ta saruk yagadoba Manipur gi team ngasi Haingang Kangzaibungda Laiba All Manipur Tennis Volleyball Association gi office tagi association gi president Sanaujam Livin Lam Thakre ngasi lam thakiba Manipur gi team aduda team manager oina W Santa team coach oina Laishram Ajit Kumar yauna sanaroi tarana saruk yari Imphal West Students Club Khumbongna Sinduna Chathariba Imphal West District 7A Side Village Men's Open Football Tournament Lisingani Taramapan gi ngasi sanakiba ahanba semi-final da Moidangpok FC na NSU Awang Posamum Khulenbu Panjil ani amada maithiba pikre Amarom da ani suba semi-final da LKSU Loitang Khunongna Ngairangbam FC bu Panjil ama sinoda maithiba pikre Ngasi nungtil phone ki ba pauche singda kari kari maru iba pau yaw ki bage habadu myam puna khangminasi Kanglei Paki Mairada MLA Humfuna Manipur ge pun masaktam kaidana ba thodang lawgudabani haina miyamna khongjang changsilakadori Kokomi gi luchingba singa chief minister ga unaduna wari sanakre telepathy da bom pokhaibada BSF ki jawan ahum soklei MLA A Subhash Chandra Wafam Hakchina Lawi Amuko Vishnupur da Tata Magic Signal Rally Chatkre Sarkar asina Manipur ge pun basaktam kai halakpa yaroi haiduna khumpham chetna lepli ke sham Pandam da Waroishin Loikrabasu Manipur gi stakeholder sing tanakiri haibasina hena chingna hale Kokomi Manipur gi saktam kai ba yaroi haina miyamna lepagum lainga ka sinasu lepli Karam Sham Teli gi sat puja pangthok lingai da bom pokhai kre BSF ki jawan ahum sokle Delhi Signa Wakan Mifam Kre. Salai gi Samarjit na London da Manipur ning tamle lauthoropadagi investors sing Nipai Thabai Nare Kok Chaknare. Tongan tongan ba club singna Thiam Konjinda checks in Mifam Kre. Pauzel da integrity thubai na ba honara pokuding punna thinami dagani Sanayaima. Bom pokhaibada BSF ahum sokle yaning da bofong doktuna Wakan Mifam Chathakre. Kokomi gi khongjang sawatuna Tata Magic Rally Chakre. Tongan tongan mafam gayada checks in Mifam Chathari. Minister na Social Service Camp Pangthokre. Oza haibasi minna uba laini ibungo. Manabada Baby Sonami haki case CBI da sinakrabra. Assam da October 13 da suicide tawkibaga mari lenna Oza ani cherakpi kre. CM na social media da wakai thagat pasing chapkani haibadagi ngasi Facebook da post update tawbu hanthokre. Miyam gi Mifam Pangthokre. Mayang Langjing Tamang da drive chathaduna yungo fagat kre. Aroi bada maru pa mukana Manipur Prazamiyam gi apamba matung ina hena chetpa khongfam ama longnaba athubada special assembly mifam ama kaurogani haina chief minister Birena Kokomi da thazaba pirakre Imphal gi telepathy da sakti leiba IED pokhaibada BSF personal ahum asokapan nangkre miyam na wakat mi fam duna yaning da bafong dokre AICC gi awang bathaki delegation ama ngasi Imphal da thunglakre Indonaga santi gi wari na maram oiduna Manipur da thokliba charang number fibam yengsin gadawri amade Kokomi gi meeting makada Indonaga peace talk ki waroi sinda kari yauri bage miyam da khangalu haina tongan tongan mamafam da rally chatkre jackson from kre Ngasigi wenadi matanga sida Manipuri Paulo Shinjare Paumi eng tabiri ba mayam pun mapu ASHAPRIYA namukana khurumjari